ꯏꯁꯣꯔꯅ ꯁꯦꯝꯂꯝꯕ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯀꯅꯥ ꯃꯥꯅ ꯀꯅꯥ ꯊꯤꯗꯅ ꯑꯁꯣꯟꯕꯕꯨ ꯀꯟꯕꯤꯕ ꯂꯥꯏꯔꯕꯕꯨ ꯇꯦꯡꯕꯥꯡꯕ ꯍꯩꯕ ꯃꯤꯑꯣꯏꯗꯤ ꯄꯨꯟꯁꯤꯗ ꯐꯅ ꯋꯥꯔꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯃꯤꯀꯨꯞꯇꯨ ꯀꯨꯏꯔꯣꯏ ꯃꯄꯨꯡ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤꯗ ꯂꯝꯇꯥꯛꯄꯤꯗꯨꯅ ꯆꯠꯀꯅꯤ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯁꯤꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯕ ꯈꯛꯇꯗ ꯄꯨꯛꯅꯤꯡꯒꯤ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯃꯇꯝꯅꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯕꯅ ꯃꯤꯍꯦꯟꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯌꯣꯟꯕꯤ ꯍꯣꯏꯅ ꯋꯥꯗꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯆꯥꯎꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯏꯕꯦꯂꯩꯅ ꯌꯥꯗꯦ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅꯤ ꯌꯨꯝꯒꯤ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯃꯇꯦꯡ ꯂꯧꯖꯔꯣꯏ ꯍꯥꯏꯕꯅ ꯄꯤꯌꯥꯏꯅꯨ ꯍꯣꯏꯁꯨ ꯁꯦꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯤ ꯌꯥꯏꯄꯨꯕꯤꯁꯨ ꯁꯥꯌꯣꯟꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯔꯤ ꯌꯥꯏꯄꯨꯕꯤꯅ ꯍꯩꯖꯤꯡꯄꯣꯠꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯦ ꯑꯩꯁꯨ ꯃꯇꯝꯁꯦ ꯍꯦꯛꯇ ꯁꯪꯗꯦ ꯁꯨꯇꯤ ꯂꯩꯔꯤꯉꯩ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯄꯥꯝꯕ ꯑꯝꯇꯗꯤ ꯍꯥꯏꯌꯣ ꯁꯥꯌꯣꯟꯕꯤꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯕꯤꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯗ ꯑꯩꯗꯤ ꯅꯪꯒꯤꯗꯁꯨ ꯌꯥꯍꯧꯗꯕꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯏꯀꯥꯏ ꯑꯗꯨꯃꯥꯏ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯍꯦ ꯍꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯂꯩꯈꯤꯕ ꯀꯟꯗꯤꯁꯟꯗꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯕꯥꯔꯇꯣꯟ ꯇꯧꯒꯗ꯭ꯔꯣ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯃꯤꯍꯦꯟꯕꯅ ꯇꯧꯔꯝꯅꯤ ꯃꯥ ꯎꯅꯤ ꯈꯟꯕꯗꯅꯦ ꯍꯦꯟꯅ ꯇꯜꯂꯦ ꯐꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯤꯡ ꯐꯥꯎ ꯄꯟꯅꯤꯡꯗꯦ ꯑꯗꯨ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯅꯤ ꯈꯪꯉꯝꯃꯗꯤ ꯏꯔꯦꯟꯖꯅ ꯃꯤꯍꯦꯟꯕꯒ ꯑꯗꯨꯝ ꯈꯪꯅꯖꯔꯝꯗꯧꯅꯤ ꯑꯩꯁꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯌꯥꯏꯄꯨꯕꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯏꯔꯥꯜꯁꯤꯡꯗꯣ ꯃꯤꯍꯦꯟꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯣꯛꯆꯕ ꯇꯥꯕꯅꯤ ꯋꯥꯍꯩꯒꯗꯤ ꯋꯥꯎ ꯁꯦꯕꯥ ꯌꯥꯝ ꯐꯕꯤ ꯑꯣꯏꯗꯧꯔꯤ ꯑꯩꯁꯨ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦꯗ ꯆꯤꯡꯉꯥꯔꯦꯜꯗꯣ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨꯗꯤ ꯌꯥꯝ ꯉꯛꯑꯦ ꯑꯩꯁꯨ ꯃꯤꯍꯦꯟꯕꯒ ꯃꯥꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕ ꯐꯔꯦꯁꯦ ꯃꯤꯍꯦꯟꯕꯗ ꯂꯩꯕꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯅꯤ ꯊꯥꯖꯩ ꯃꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯂꯣꯏꯅ ꯅꯪꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯗꯥꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯕꯨ ꯀꯥꯏꯗꯩ ꯊꯤꯔꯨꯅꯤ ꯃꯥꯅꯤ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯐꯕꯤꯁꯨ ꯑꯣꯏꯔꯦ ꯑꯩꯁꯦ ꯃꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯐꯩ ꯃꯆꯥꯒꯤꯗꯃꯛ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯥꯡꯍꯜꯂꯣꯏ ꯄꯨꯟꯁꯤꯁꯦ ꯈꯪꯗꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯦ ꯑꯗꯨꯒꯤꯗꯤꯅꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯅꯤ ꯇꯥꯔꯤ ꯄꯣꯛ ꯈꯛꯇ ꯍꯥꯏꯔꯛꯄꯗ ꯇꯥꯔꯦ ꯇꯥꯔꯦꯅ ꯆꯦꯟꯊꯣꯛꯈ꯭ꯔꯗꯕꯗ ꯌꯥꯏꯄꯨꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯁꯥꯌꯣꯟꯕꯤ ꯅꯣꯛꯆꯩ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯌꯥꯝ ꯐꯩꯗ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯖꯩ ꯌꯨꯝꯗ ꯄꯣꯊꯥꯔ ꯂꯩꯔꯒꯦꯔꯅ ꯑꯩꯅ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯨꯄꯤꯅ ꯊꯥꯛꯑꯦꯅ ꯍꯥꯏꯅꯈꯤꯅꯦꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯀꯤ ꯊꯕꯛꯅꯤꯅ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠ ꯄꯤꯕꯁꯤꯡꯗꯣ ꯑꯗꯨ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯌꯥꯝ ꯋꯥꯖꯩ ꯑꯗꯨꯕꯨ ꯉꯝꯅꯕꯗꯤ ꯎꯄꯥꯏ ꯊꯤꯗꯅ ꯇꯧꯔꯤꯅꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯌꯥꯝ ꯁꯄꯣꯔꯇꯤꯞ ꯑꯣꯏꯌꯦ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯏꯃꯥꯗꯣ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯏꯕꯦꯝꯃ ꯗ꯭ꯌꯨꯇꯤꯁꯤꯅꯅꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗ꯭ꯔꯦꯗꯣ ꯏꯃꯥꯅ ꯑꯌꯥꯝꯕ ꯆꯥꯛ ꯊꯣꯡꯕꯤ ꯏꯅꯦꯝꯄꯣꯛ ꯐꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯑꯩꯁꯨ ꯊꯕꯛ ꯇꯧꯁꯤꯔꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯇꯧꯔꯒꯨꯝꯒꯦꯅ ꯂꯦꯞꯄꯦ ꯅꯨꯄꯥꯁꯨ ꯃꯊꯟꯗꯅꯤꯅ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯃꯣꯏ ꯑꯅꯤ ꯈꯛꯇ ꯇꯔꯛ ꯂꯩꯔꯅꯤ ꯑꯩꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯗꯤ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯁꯤꯟꯕꯤꯕꯅ ꯐꯔꯦ ꯑꯗꯨꯅ ꯐꯔꯦ ꯗꯣꯛꯇꯔ ꯑꯣꯏꯁꯤꯜꯂꯨꯕꯩꯅꯦ ꯇꯣꯛꯄ ꯄꯥꯝꯃꯨꯔꯤꯅꯦ ꯑꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯗꯤ ꯇꯣꯛꯅꯤꯡꯉꯕꯖꯥꯠꯅꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯝꯕꯁꯨ ꯍꯦꯛ ꯇꯜꯂꯦ ꯑꯩꯁꯨ ꯊꯥ 9 ꯁꯨꯔꯃꯤꯅ ꯁꯤꯗꯩꯗꯤ ꯁꯨꯇꯤ ꯈꯔ ꯀꯨꯏꯅ ꯐꯪꯂꯅꯤ ꯃꯁꯨ ꯑꯗꯨꯝ ꯂꯩꯖꯔꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯅꯤꯗꯅ ꯏꯇꯩ ꯑꯍꯟ ꯍꯣꯏꯕꯨꯗꯤ ꯌꯥꯝ ꯐꯩꯗ ꯑꯩ ꯂꯥꯛꯄꯗ ꯇꯣꯉꯥꯟ ꯆꯥꯔꯝꯃꯤ ꯃꯆꯥ 2 ꯁꯨꯔꯝꯅꯤꯅ ꯃꯣꯏꯁꯨ ꯀꯣꯟꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯏꯃꯥ ꯍꯣꯏꯅ ꯄꯤꯖ ꯃꯥꯜꯂꯦ ꯏꯆꯦꯗꯨꯁꯨ ꯌꯥꯝ ꯐꯩꯗ ꯃꯥꯗꯤ ꯊꯕꯛ ꯇꯧꯗꯦ ꯏꯃꯥ ꯍꯣꯏꯕꯨꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯅꯣꯡꯃꯗ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯑꯐꯕ ꯃꯤꯁꯦ ꯂꯩꯗꯤ ꯂꯩꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯠꯇꯕ ꯉꯥꯛꯇ ꯊꯦꯡꯅꯔꯨꯕꯅ ꯑꯐꯕ ꯂꯩꯇꯕ ꯃꯥꯜꯂꯨꯕꯩ ꯋꯥꯅꯤ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯣ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩ
ꯑꯁ ꯌꯥꯔꯦ ꯂꯩꯅꯥ ꯆꯦꯟꯕꯤ ꯀꯩ ꯆꯥꯅꯔꯤꯒꯦ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯆꯥꯎ ꯏꯕꯦꯝꯃ ꯏꯃ꯭ꯌꯨꯟ ꯒꯜꯍꯜꯂ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯍꯦꯟꯕ ꯍꯥꯏꯔꯦ ꯑꯗꯨꯝ PG ꯂꯣꯏꯔꯒ ꯂꯩꯔꯅꯤ ꯅꯪꯒꯤ ꯆꯦꯛꯑꯞꯁꯨ ꯀꯔꯤ ꯀꯔꯥ ꯃꯥ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯈ꯭ꯔꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯔꯛꯄꯅꯤ ꯃꯥꯗꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯕꯦꯂꯩ ꯆꯥꯅꯕ ꯀꯩ ꯀꯩꯅꯣ ꯁꯦꯝꯕꯤꯗꯨꯅ ꯆꯪꯉꯛꯏ ꯁꯦ ꯏꯆꯥꯁꯤꯡ ꯆꯥꯅꯕ ꯏꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯌꯥꯏꯄꯨꯕꯤꯌꯦ ꯍꯩꯖꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯒ ꯉꯟꯇꯥꯅ ꯌꯥꯎꯒꯗꯕꯅꯤꯀꯣ ꯌꯥꯎꯗꯣꯏꯅꯤ ꯏꯃꯥ ꯁꯨꯇꯤꯒ ꯂꯣꯏꯅ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯐꯔꯦ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯎꯀꯣ ꯅꯅꯤ ꯍꯣꯏꯒꯅꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯤꯇꯪ ꯇꯥꯟꯅꯔꯨꯈꯤꯒꯦ ꯁꯨꯃꯥꯡꯁꯨ ꯈꯟꯕ ꯂꯣꯏꯍꯧꯔꯦ ꯅꯣꯡꯁꯤꯗ ꯇꯥꯕꯤꯔꯛꯇ꯭ꯔꯗꯤ ꯐꯗꯧꯔꯤꯕꯅꯤꯗꯣ ꯇꯥꯔꯣꯏꯗ ꯏꯃꯥ ꯋꯦꯗꯔ ꯔꯤꯄꯣꯔꯠꯇ ꯅꯣꯡ ꯂꯩꯇꯕꯅꯤ ꯃꯗꯨꯅꯕꯨ ꯆꯨꯝꯃꯕꯗꯤ ꯐꯔꯦ ꯁꯥꯍꯧꯈꯣꯀꯣ ꯅꯣꯏ ꯍꯣꯏ ꯏꯃꯥ ꯁꯥꯌꯣꯟꯕꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯄ꯭ꯔꯣ ꯇꯧꯔꯛꯑꯦ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯑꯩꯗꯤ ꯅꯣꯏꯗ ꯌꯥꯎꯔꯒ ꯅꯪ ꯊꯤꯜꯂꯒ ꯑꯗꯨꯝ ꯍꯜꯂꯅꯤ ꯇꯥꯃꯣꯁꯨ ꯄꯨꯔꯛꯇꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯏꯀꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯕ ꯃꯌꯥꯝꯁꯤꯅꯁꯨ ꯋꯥꯔꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯅꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯅꯨꯍꯦ ꯑꯐꯕ ꯅꯨꯄꯥ ꯐꯪꯒꯦꯅꯅꯦ ꯈꯔꯗꯤ ꯉꯥꯡ ꯇꯥꯔꯦꯗꯅ ꯃꯤꯑꯣꯏꯕ ꯆꯤꯟ ꯍꯥꯏꯔꯦ ꯏꯁꯥ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦꯗ ꯑꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯑꯃꯨꯛ ꯉꯥꯡꯅꯅꯤ ꯈꯟꯕꯗꯅꯦ ꯇꯁꯦꯡꯅ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯕꯅꯦ ꯑꯩꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯗ ꯃꯣꯏꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯈꯔ ꯈꯪꯖꯁꯅꯨ ꯗꯣꯛꯇꯔꯒꯤ ꯏꯃꯨꯡꯅꯤ ꯂꯩꯗꯣꯏꯗꯣ ꯇꯟꯗꯅ ꯇꯣꯛꯆꯈꯤꯅꯤ ꯑꯗꯣ ꯍꯩꯖꯤꯡꯄꯣꯠꯇꯤ ꯑꯩ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯀꯦꯀꯣ ꯍꯣꯏ ꯀꯥꯏꯗꯦ ꯑꯩꯁꯨ ꯁꯨꯝ ꯃꯤ ꯌꯥꯝ ꯇꯧꯗ꯭ꯔꯕꯅꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯈꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯁꯨꯝ ꯁꯤ ꯈꯛꯇꯅꯤꯗ ꯃꯤ ꯌꯥꯝ ꯇꯧꯔꯒ ꯀꯣꯛ ꯉꯥꯎꯅꯕꯅꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤꯜꯝꯒꯤ ꯄꯥꯔꯇꯤꯗꯨꯗꯤ ꯀꯅꯥꯝ ꯇꯧꯗ꯭ꯔꯦꯗ ꯑꯩ ꯀꯅꯥꯝ ꯁꯝꯅꯔꯣꯏꯒꯦꯅ ꯆꯞ ꯂꯦꯞꯄꯤꯁꯤꯅꯤ ꯁꯤꯅꯁꯨ ꯐꯔꯦ ꯍꯣꯏꯗ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯤꯉꯥꯔꯦꯜꯗꯣ ꯃꯤꯍꯦꯟꯕꯅ ꯄꯤꯔꯝꯕ ꯕꯥꯔꯇꯣꯟꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯥꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯅꯕ ꯑꯃꯨꯛꯁꯨ ꯍꯣꯠꯅꯖꯩ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯧꯔꯦ ꯈꯪꯂꯒ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯂꯨꯍꯣꯡꯕꯁꯦ ꯆꯠꯇ꯭ꯔꯁꯨ ꯃꯤꯍꯦꯟꯕꯅ ꯅꯨꯡꯉꯥꯏꯔꯣꯏ ꯆꯠꯂꯒꯅ ꯀꯔꯤ ꯏꯃꯤꯠꯁꯤꯅ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜꯗꯣ ꯌꯦꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯀꯤꯕ ꯋꯥꯈꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯕꯨ ꯏꯟꯊꯣꯛꯂꯨꯕꯅꯔ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯁꯨ ꯐꯅꯗꯤ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯤꯍꯦꯟꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯁꯥꯌꯣꯟꯕꯤꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯍꯥꯏꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯕ ꯇꯥꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯏꯆꯥ ꯂꯩꯒꯗꯧꯔꯦ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯥꯕꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯦ ꯑꯩꯁꯨ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯔꯝꯗ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯜꯂꯝꯒꯅꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯅꯤꯡꯂꯨꯕ ꯐꯥꯎꯗ꯭ꯔꯤꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯝꯃꯤ ꯃꯥꯅ ꯐꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯈꯟꯊꯕ ꯉꯝꯗꯕ ꯋꯥꯈꯜꯁꯤꯒꯤ ꯃꯔꯥꯜꯅꯤ ꯃꯤꯍꯦꯟꯕꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩꯔꯝꯂꯦ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯑꯩꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯇꯧꯅ ꯂꯥꯞꯅꯍꯟꯈ꯭ꯔꯕꯁꯨ ꯏꯔꯥꯜꯁꯦ ꯀꯣꯛꯆꯅꯕ ꯃꯈꯣꯏꯅꯤꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯔꯣꯏꯒꯦ ꯑꯩꯒꯤ ꯋꯥꯈꯜ ꯍꯣꯡꯗꯣꯛꯄ ꯇꯝꯂꯒꯦ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯂꯤꯛꯂꯥꯏ ꯆꯪꯉꯛꯇꯨꯅ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯕ ꯆꯥꯗꯣ ꯇꯦꯕꯜꯗ ꯊꯝꯂꯛꯏ ꯗꯗꯥ ꯀꯩꯗꯧꯔꯦ ꯕꯥꯔꯇꯣꯟꯗꯣ ꯀꯩ ꯅꯨꯃꯤꯠꯀꯤꯅꯣ ꯈꯜꯂꯝꯕ ꯋꯥꯈꯜ ꯇꯥꯏꯕꯪꯗ ꯍꯜꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯅꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯍꯥꯏꯕ ꯃꯔꯨꯞꯇꯨꯒꯤꯅꯤ ꯑꯣ ꯆꯥꯛꯍꯥꯎ ꯏꯃꯥꯅ ꯁꯦꯝꯍꯧꯕꯅꯤ ꯄꯨꯔꯛꯑꯅꯤ ꯅꯪꯗꯤ ꯆꯥ ꯊꯛꯑꯃꯣ ꯊꯛꯇ꯭ꯔꯤ ꯏꯃꯥꯒ ꯊꯛꯎꯔꯒꯦ ꯁꯤꯗ ꯄꯨꯔꯛꯑꯣꯗꯅ ꯄꯨꯟꯅ ꯊꯛꯑꯁꯦ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯏꯗꯣ ꯍꯥꯏꯐꯦꯠ ꯉꯛꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯖꯩ ꯍꯣꯏ ꯗꯗꯥ ꯆꯥꯛꯍꯥꯎꯗꯨꯁꯨ ꯄꯨꯔꯛꯑꯒꯦ ꯂꯤꯛꯂꯥꯏꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯆꯤꯉꯥꯔꯦꯜ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯏꯁꯥꯅ ꯁꯣꯏꯔꯦ ꯈꯪꯅ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯔꯅꯤ ꯄꯣꯛꯄꯗꯒꯤ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯇꯧꯖꯔꯛꯇ꯭ꯔꯤꯕ ꯑꯩꯁꯦ
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯆꯥꯅꯕꯗꯨ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯊꯛꯑꯒꯦ ꯊꯣꯏꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯍꯧꯔꯤ꯫ ꯐꯔꯦ ꯐꯔꯦ ꯅꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯅꯪ? ꯇꯧꯗꯤꯌꯦ ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯀꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯀꯣꯏꯗꯅꯕ ꯍꯣꯠꯅꯔꯤꯅꯤ꯫ ꯂꯤꯛꯂꯥꯏ ꯃꯣꯃꯣꯟ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯕꯨ ꯃꯤ ꯑꯣꯟꯅꯔꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯀꯩ ꯑꯋꯥꯠꯄ ꯂꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯈꯛꯇꯅꯤ ꯍꯥꯏꯕꯤꯔꯤꯁꯦ꯫ ꯆꯤꯉꯥꯔꯦꯜꯗꯣ ꯈꯖꯤꯛ ꯁꯦꯝꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯑꯩꯁꯦ ꯅꯪꯒ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯒꯤ ꯈꯟꯖꯤꯟꯕ ꯉꯝꯂꯨꯗ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯄꯨꯛꯅꯤꯡ ꯈꯖꯤꯛ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯟꯕ ꯃꯇꯝ ꯑꯣꯏꯕꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯏꯔꯥ ꯊꯥꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣꯗ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯣ ꯈꯛꯇꯅꯤ ꯄꯥꯝꯖꯕ꯫ ꯍꯥꯏꯈꯤꯕꯗꯥꯏ, ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯩꯁꯨ ꯗꯗꯥꯅ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯛꯄ ꯉꯥꯏꯖꯕꯅꯤ꯫ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩ ꯃꯐꯝꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯆꯤꯉꯥꯔꯦꯜꯅ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯑꯩ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ, ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯏꯟꯗꯤꯔꯥꯁꯨ ꯋꯥꯔꯤ ꯁꯥꯔꯨꯕ ꯂꯣꯏꯕꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯁꯣꯐꯥ ꯀꯥꯗꯨꯗ ꯃꯆꯥ ꯃꯃꯧ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯎꯕꯗ ꯆꯪꯉꯛꯏ꯫ ꯃꯃꯥ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝꯗ ꯆꯤꯉꯥꯔꯦꯜ ꯄꯥꯏꯔꯝꯕ ꯈꯨꯠꯇꯣ ꯊꯥꯗꯣꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯃꯧꯅ ꯏꯇꯨꯛ ꯇꯨꯛꯊꯅ ꯂꯩꯔꯤꯕꯁꯦ? ꯏꯃꯥ, ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕ, ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯃꯥꯏꯊꯣꯡꯗ ꯆꯨꯝꯅ ꯂꯩꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯆꯥ ꯊꯛꯄ ꯂꯣꯏꯕꯤꯔꯕꯣ? ꯂꯣꯏꯔꯦ, ꯅꯈꯣꯏꯗꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯅ ꯆꯥꯁꯤꯜꯂꯣ, ꯏꯪꯂꯝꯃꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯧꯒꯤ ꯆꯦꯛꯑꯞꯀ ꯁꯣꯏꯍꯟꯒꯅꯨꯀꯣ, ꯏꯃꯥꯗꯤ ꯏꯁꯨ ꯉꯥꯏꯕ ꯋꯥꯔꯕꯅꯤ꯫ ꯁꯣꯏꯍꯜꯂꯣꯏꯗ ꯏꯃꯥ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯥꯔꯇꯣꯟꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯃꯤꯍꯦꯟꯕꯒꯤ ꯕꯥꯇꯣꯟꯗꯨꯔꯣ? ꯂꯨꯍꯣꯡꯕꯗꯨ ꯅꯈꯣꯏ ꯕꯕꯥꯒ ꯅꯣꯏ ꯑꯅꯤ ꯆꯠꯂꯣ, ꯏꯃꯥꯗꯤ ꯏꯃꯧꯒ ꯂꯩꯍꯧꯒꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯅꯍꯥꯟ ꯍꯪꯕꯗꯁꯨ ꯂꯥꯛꯑꯒ ꯈꯪꯉꯣꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯪꯂꯤꯁ ꯄꯥꯕ ꯊꯣꯛꯇꯕꯅꯤꯅ ꯈꯪꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯁꯥꯌꯣꯟꯕꯤ ꯍꯥꯏꯌꯦ, ꯇꯦꯔꯥꯗꯒꯤ꯫ ꯏꯟꯗꯤꯔꯥ ꯃꯆꯥꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯆꯤꯉꯥꯔꯦꯜꯗꯣ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯩꯁꯨ ꯍꯥꯏꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯏꯟꯗꯤꯔꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯊꯩꯗꯣꯛꯏ꯫ ꯑꯣ, ꯂꯨꯍꯣꯡꯕꯗꯣ ꯅꯣꯏ ꯕꯕꯥꯒ ꯑꯩꯒ ꯑꯣꯏꯅ ꯆꯠꯂꯣꯔꯣ? ꯅꯪ ꯏꯃꯧꯒ ꯂꯩꯍꯧꯔꯒꯦꯔꯣ? ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯆꯠꯀꯦꯗ, ꯃꯔꯨꯞꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯩꯒꯤꯗꯁꯨ ꯃꯥꯅ ꯌꯥꯝ ꯆꯦꯟꯕꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯊꯣꯛꯑꯣ ꯅꯣꯏꯁꯨ, ꯏꯃꯥ ꯐꯦꯡꯕꯤꯔꯒꯦ ꯂꯣꯏꯔꯒ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ, ꯏꯃꯥꯅ ꯁꯨꯝ ꯇꯧꯕꯗꯣ ꯅꯃꯧ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯩ, ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯏꯁꯨꯅ ꯍꯌꯦꯡ ꯋꯥꯍꯩ ꯁꯥꯎꯅꯤ꯫ ꯏꯃꯥ ꯀꯜꯂꯤꯕꯁꯤꯗꯤ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯑꯣ ꯂꯣꯏꯕꯗ, ꯏꯃꯥ ꯃꯅꯤꯡꯒꯤ ꯄꯥꯝꯕꯤꯁꯤꯡꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯆꯠꯈ꯭ꯔꯕꯗ ꯑꯉꯥꯟꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯔꯤꯉꯩ ꯎꯔꯨꯗꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ꯫ ꯉꯁꯤꯗꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯤꯍꯦꯟꯕ ꯊꯣꯡꯒꯥꯟꯗ ꯉꯁꯥꯏꯗꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯒꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯥꯝꯂꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯇꯧꯗꯨꯅ ꯄꯣꯠ ꯆꯩꯗꯨ ꯂꯧꯊꯔꯒ ꯁꯨꯃꯥꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏꯗꯨꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯤꯍꯦꯟꯕꯅ, ꯆꯧꯕ, ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯅ ꯕꯣꯛꯁ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯃꯤꯟꯅꯔꯣꯀꯣ, ꯑꯗꯨꯒ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯂꯩꯗꯨꯗ ꯃꯁꯤꯡ ꯊꯤꯔꯒ ꯑꯆꯟꯕ ꯃꯈꯩ ꯍꯥꯞꯆꯤꯜꯂꯣ꯫ ꯄꯦꯛ ꯇꯧꯅꯕ ꯃꯤꯗꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯀꯧꯈ꯭ꯔꯕꯅꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯅꯤ ꯃꯣꯏꯕꯨꯗꯤ, ꯑꯗꯣ ꯅꯪ ꯅꯪꯅꯕ ꯈꯔ ꯁꯤꯜꯂꯣꯀꯣ꯫ ꯍꯌꯦꯡꯗꯤ ꯍꯩꯖꯤꯡꯄꯣꯠꯅꯤ, ꯃꯔꯥꯡ ꯆꯤꯊꯍꯧꯅꯤ꯫
ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯩꯁꯥꯕꯤꯒꯤ ꯑꯍꯟꯒꯤ ꯊꯥꯖꯤꯜꯂ ꯊꯝꯃꯨ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯏꯃꯨꯡ ꯆꯪꯉꯛꯏ ꯄꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯥꯗꯣ ꯂꯣꯏꯅ ꯍꯥꯡꯂꯦꯀꯣ ꯍꯌꯦꯡ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤꯗꯣ ꯍꯥꯡꯉꯦ ꯃꯥ ꯎꯄꯨ ꯑꯅꯤꯒ ꯃꯥꯒꯤ ꯐꯤꯌꯥꯟꯗꯨꯒ ꯅꯨꯄꯥꯒꯤ ꯒꯣꯗ꯭ꯔꯦꯖ ꯃꯆꯥ ꯑꯃꯒꯅꯤ ꯌꯥꯔꯅꯤꯗ ꯑꯩꯅ ꯂꯩꯗꯅꯕ ꯊꯦꯝꯕꯗ ꯂꯣꯏꯔꯕꯅꯤ ꯀꯥꯟꯅꯗꯦꯕ ꯑꯇꯩꯗꯤ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯍꯥꯟꯅꯒꯤ ꯂꯣꯏꯅ ꯂꯩꯔꯁꯤꯕꯣ ꯍꯣꯏ ꯍꯣꯏ ꯇꯧꯍꯩꯗꯕꯁꯤꯡꯗꯨ ꯈꯛꯇ ꯄꯨꯔꯒ ꯂꯣꯏꯔꯦ ꯃꯤꯔꯣꯟꯒ ꯂꯩꯖꯗ꯭ꯔꯦ ꯏꯁꯨꯒꯗꯣ ꯌꯥꯝꯍꯟꯗꯕ ꯌꯥꯔꯣꯏ ꯏꯃꯥꯗꯤ ꯅꯊꯅ ꯄꯣꯛꯂꯨꯕꯁꯦ ꯊꯕꯛ ꯊꯣꯔꯛꯄꯗ ꯋꯥꯍꯩꯅꯤ ꯑꯁ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯏꯃꯥ ꯃꯤ ꯇꯥꯅꯤꯃꯤ ꯄꯥꯕꯨꯡꯁꯨ ꯗꯣꯛꯇꯔꯁꯤꯡꯒ ꯂꯩꯍꯧꯔꯤ ꯍꯪꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯁꯨ ꯑꯍꯥꯟꯕꯅꯤꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯣ ꯉꯁꯤꯗꯤ ꯈꯔ ꯂꯦꯛꯑꯣꯌꯣ ꯅꯗꯣꯝꯆꯥꯁꯤꯡꯁꯨ ꯂꯦꯛꯑꯅꯤ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯕꯁꯤꯗ ꯂꯣꯏꯈ꯭ꯔꯗꯤꯅꯦ ꯋꯥꯏ ꯁꯪꯂꯅꯤ ꯀꯔꯤꯒꯤ ꯋꯥꯏ ꯁꯪꯕꯅꯣ ꯂꯨꯍꯣꯡꯉꯨ ꯌꯥꯝ ꯍꯥꯏꯗꯥꯏ ꯑꯩ ꯍꯌꯦꯡ ꯆꯠꯇꯧꯕ ꯒꯥꯔꯤꯁꯤꯡꯗꯨ ꯂꯤꯁ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯇꯧꯔꯣ ꯑꯌꯥꯝꯕ ꯊꯕꯛꯇꯤ ꯂꯣꯏꯅ ꯂꯣꯏꯔꯦꯗ ꯏꯃꯥꯁꯨꯅꯦ ꯁꯝ ꯑꯃꯨꯛꯇ ꯁꯪꯂꯨꯈꯤꯒꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯏꯔꯥꯡ ꯂꯥꯡꯂꯤ ꯉꯁꯤꯗꯤ ꯁꯥꯏꯑꯣꯟꯕꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕ ꯏꯃꯨꯡꯅꯤꯅ ꯈꯔ ꯈꯖꯤꯛꯇꯤ ꯋꯥꯏ ꯑꯗꯨꯕꯨ ꯏꯕꯦꯂꯩꯒꯤ ꯃꯕꯨꯡ ꯃꯧꯄꯥꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯄꯥꯒꯤ ꯃꯈꯨꯔꯥꯁꯤꯡꯗꯤ ꯃꯈꯣꯏꯅ ꯑꯦꯞꯁ ꯄꯛꯂꯨꯕꯅ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯆꯪꯅ ꯈꯣꯠꯅ ꯇꯧꯗꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄꯅꯤꯅ ꯃꯃꯤꯡꯒꯤ ꯂꯩꯇ ꯌꯥꯗꯒꯨꯝ ꯂꯩꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯍꯩꯄꯥ ꯁꯥꯔꯤ ꯏꯕꯦꯂꯩꯅ ꯏꯇꯩ ꯆꯥ ꯊꯛꯁꯤ ꯇꯣꯃꯥꯜꯅ ꯌꯥꯔꯦ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯄꯨꯒꯗꯕꯗꯣ ꯍꯣꯏ इतै अरैब खरा अदुक पीबा हाइदुनी लैत्रबनी नुपा मयुमदगी लौरगा कोक तौगे हाइदे अखोइनदी करीबो पांगबा ngamgani नुपादु डॉक्टर ने हाइबदाय इतै लुहोंगबदा से लौबदुसु पामजदेदा अदोगी सुमथक्ता नुपा मयुमगी युम साबदा उपुदगी मिंगसेलदगी करी करा लोइना नप्तना साख्रे हाइबिरई टीवी नुंबी फ्रिज नुंदुदी तौजगे हाइबसे अनि अहुम मरांग काइना लೈ तौगनोना याद्रे अदुना इबुंगोगा इबेमगा तानरगा तौजरीबनी इमुंगदुगी मीसिंगदो यामना फै ओ अउन पोत पांदबबु कना लैगेने तौसिनरीबनी नोइदे फदोपगी चुमना उबनी हयेंवाई चानुपीसे ओपी दौरीबनी करीसु पुरक्ते हाइदना अैगी वादी हैना सिंगना चत्रबदी पैसा पाइबा मखोइसे मीदी ओखा उसितबनी इचानीना नुंसीदना सुम हाइरिबा हाइदुनीदा अफबतो ओइसन इबेलैदु ngangnaba tandana thaidoktuना चटख्रे लेंबीसु सुती लौबा यादबना थबक चटलुबे हलई हैजिन पोटका लुहोंबा खक्तगनी माना सुती हाइनरिबदो मखुरा लेपलंब ओबदा गाड़ी खामलगा कौई ककासु फमलमी होइनी इचा हलेदना नंगदि तोलोपति कया यौरे कौथो कक्सिन मयामगा कैसु थोइनी यामबा नत्तेदा अखोइ तोंबी होइदुबो सोमदा खरा लादि फदौनी चिनबुदि चिलमनी लाकनी हाइबनी कॉलेज चटपना आगांग ट्यूशन तौबगा मोइसु हेक संगदे होय अदुबुदि कका फमलम कोको ऐसु कादम त चंगुखिगे वारे